ꯏꯔꯩꯆꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯀꯣꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯏꯔꯝꯗꯝꯁꯤꯗꯒꯤ ꯂꯝꯗꯝ ꯂꯥꯞꯅ ꯑꯁꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯛꯂꯤꯕ ꯍꯤꯌꯥꯡꯒꯩ ꯅꯤꯅꯤ ꯄꯥꯟꯕꯁꯤꯗ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ ꯑꯃꯇꯗ ꯑꯃꯨꯛꯇꯪ ꯐꯪꯖꯕ ꯃꯄꯨꯟ ꯃꯧꯄ꯭ꯋꯥꯒ ꯄꯨꯟꯃꯤꯟꯅꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯤꯒ ꯄꯨꯟꯃꯤꯟꯅꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯒꯤ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤꯗꯒꯤ ꯍꯤꯌꯥꯡꯒꯩ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯉꯝꯕ ꯈꯔ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯃꯌꯥꯝ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯃꯗꯤ IDPꯁꯤꯡ ꯏꯔꯩꯆꯥ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯇꯧꯕꯤꯗꯨꯅ ꯗꯤꯜꯂꯤ ꯑꯃꯗꯤ NCRꯗ ꯂꯩꯔꯤꯕꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯃꯗꯤ ꯂꯣꯏꯅꯅ ꯃꯣꯏꯕꯨ ꯆꯥꯛꯂꯦꯟ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯍꯥꯎꯔ ꯍꯥꯎꯔꯇ꯭ꯔꯁꯨ ꯆꯥꯃꯤꯟꯅꯅꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯝꯕꯦꯗꯀꯔ ꯚꯕꯟ ꯑꯃꯗꯤ ꯅꯤꯌꯔꯦꯁ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯗꯟꯗꯦꯋꯥꯂꯥꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯧꯖꯔꯒ ꯏꯔꯩꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯆꯔꯥ ꯑꯃꯃꯝꯇꯪ ꯆꯥꯃꯤꯟꯅꯔꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯐ ꯐꯠꯇ ꯃꯌꯥꯝ ꯑꯃꯁꯨ ꯈꯟꯅꯃꯤꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯐꯕ ꯃꯅꯤꯄꯨꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯉꯣꯜꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤꯒꯤ ꯕꯣꯔ ꯅꯤꯖꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯏꯔꯩꯆꯥ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯆꯥ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯆꯠꯅꯔꯝꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯩꯔꯥꯛꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛꯇꯪ ꯀꯥꯃꯤꯟꯅꯔꯒ ꯑꯐꯕ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯅꯤꯄꯨꯔ ꯄꯨꯃꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤꯒꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯄꯤꯗꯨꯅ ꯄꯨꯟꯁꯤꯟꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯄꯨꯟꯕ ꯑꯐꯕ ꯑꯄꯨꯟꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯐꯤꯕꯝꯗꯣ ꯃꯥꯂꯦꯝ ꯁꯪꯁꯥꯔꯁꯤꯗ ꯃꯅꯤꯄꯨꯔꯁꯤ ꯑꯃꯨꯛꯇꯪꯗꯤ ꯉꯥꯜꯍꯟꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯔꯩꯆꯥ ꯃꯌꯥꯝ ꯑꯃꯨꯛꯇ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯁꯣꯏꯗꯅ ꯏꯔꯩꯆꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯥꯛꯄꯤꯅꯕꯁꯨ ꯑꯩꯅ ꯍꯟꯅ ꯑꯃꯗꯤ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤꯒꯤ ꯈꯨꯔꯨꯝꯖꯔꯤ